COVID-19 dagi lengak asina lakwatpa cheksin thorang sing busawgat po oina hayeng dagi khwairamban gi kaithel ahumak chayol ahum shutdown tawragani haina kaithel fambi singna lauthokre March kun ganitoy da ayuk pung tare tagi numidang pung mapan phawba miyam na yum dagi mapan thoktana ba Prime Minister na lauthokhi ba wafam ngak na chatmina si haina Chief Minister N Biren na miyam da pause lakli Central amadi state government na malem pumbagi oina chaitheng pirakliba coronavirus ke mayokta paikhalakliba thabak thauram sing khara serious oina paikhathaningi hainu okram ibobina phongdorakli Jaipur da COVID-19 na nabadagi layengduna faruraba Italian macha ama laikhidabadagi India da COVID-19 na sihankhiba migi masing manga sukre mioi chani ga supna taruk virus asi positive oire amasung Nirbhaya gang rape and murder case ta chenaba mioi marimak ngasi ayuk pung manga makhai taba matamda Delhi gi Tihar jail da thauri yanduna hathre Mayam bukrum jare dom niang biri bas impact news ni ai pinki okram na huzi pungja si fau bigi maroi ba pau sing miyam da pizari COVID-19 dagi lengak asina laukhatpa cheksing thorang asi bu saugat po oina hayeng dagi khwairamban gi kaithel ahumak chayol ahum shutdown tawragani haina kaithel fambi singna lauthokre hiram asigi matangda ngasi khwairamban kaithel da pangthokiba paumi sing unaba amada khwairamban kaithel saktam amadi senfam kanba lupki president TI Santi na phongdokhibada hauzik malem gi oina COVID-19 gi akiba semi pum khuding makta leire Manipur da hauzik fawbagi oina leina asina naba mioi ama fawba leitrabasu karigumba anaba ama hek leirakpa matamda ataida sandokpa yamna thugani maru oina akhang ahi singna awareness piba matamda leina asidagi ngak thoknana ba mi amaga meter ama lapna biu khuttoina hamtok piu hairabasu khwairamban kaithel gi oinadi lam marang kaidabana mi amaga krikrik inari loinana khutsa toina hamnana ba ising fawba marang kaina leitri maram asina leina asi kaithel asidadi yamna thuna sandokna ba machak oigani loinana leingak nasu mi tinba hanthana ba pirakpa suggestion sing adu taraba matungda hayengdagi kaithel ahum asi chayol ahum thingnana ba warep lobani Pauna amadi thangal kaithel da dukan famliba singnasu tangai fadaba dukan singna hanglabasu atai dukan singdi hek yariba makai hangba lepiu haiki Akoi pofam fambi amana ji kuntra kaktani famjari se ji kuntra je amaga phagan ngana raga famba ngaktani leiba laiba mi disu yam nakna आइदी लेमिनारगा क्रिके इनाना योनबा लाकपा मिने लेबा लाकपा मिने पोफम फमीबा मिदुने अदुक्कि मतिक जिनबा मरमना अकोई कैथेल सिदा करिगुम्बदा सिगी लेना आसे अमा खक्तंगना संतोमबा तारगदी पुंगद लिसिंगी मथक्ता संतोरपसु यायेना अकोइना खल्ली अदुना मसे इसागी ओइना अकोइना भाप ताजरगा अकोइ मसेन मसिगी लेना सिदगी ngakthoknaba हप्ता अहुमजे अकोइ पोट योमबसे हयेंगदगी अकोइ लेपचरे हाइदना अकोइ मियामदा कैथेन फमीबा सिंगसिदा अकोइ मसी हाइजबा हौरे अदुगा सोइदनमक मयामसे लेना सिदगी कीबनिना नाम तौबि याबिरकनी हाइबगी थाजबसु लै Thasigi kunganithoi gi ayuk pung tare tagi numidang pung mapan fawba miyamna yumdagi mapan thoktanaba Prime Minister Narendra Modi na lauthokhiba wafam ngakna chatminasi haina Chief Minister N Biren na miyamda pause lakli numit asigi numidang pung mapan gi matungda malem gi oina tamthiraba leina coronavirus na nahalaba mioi singbu layeng liba doctor nurse singbu kai khumnaba utpa oina miyamna makhoi gi damakta mapugi mafamda thauni jasi haina mahakna phongdorakli CM Secretariat pangthokpa paumi singa unabada CM Birena tamthiraba leina asi state asida yauraktri haina miyamna komthokna leibaki mahutta akhoi masel amaga wakhal taminaduna cheksinna leiminasi virus asidagi ngak thoknana ba state leingakna chahi asigi January 19 dagi lapna laukhalakpa cheksin thaurangi manung channa tangai fadaba khara natana leingaki loisang singda thabak tawriba apunba employee singi marakta tokhai khaidoktuna shift punana ba thaurang laukhatpa haure yariba makhai miyam hupna Tindanaba aikoi punna hotnaminaba mathautai khwairamban kaithelda potfam famlibi ima singnasu rotation khaidoktuna potfam fambiyu laigi tawdaba yadaba thaugal natana laifam singda miyam hupna tinbiganu haiki
Laina asigi matangda toknga sandorokpadagi miyamna hatu pot chai leisanbagi thabak tawbiganu state asigi oina nongmada changdaba yadraba potlamsing marang kaina thamli pakhatningai oide haiki loinana manipurda tholakpa yadana mapan lamda leiriba mahairoi amadi miyam singi chap chaba detail sing leinga ki natraga CM office ta athuba matamda pisan biraknana ba mahakna appeal tawki अखोन मधु पोट फंगरोय गाना की उदरे हमने बगी मधु से मथौ ताते पोट के अवार्ड पर ले रोय थाव के अवार्ड पर ले रो करिंग मखलम के अवार्ड पर ले रोय दगी पैनिक बाइंग तो खोटपा अदुदना मोहेना थोकने अदुगुमसु मथौ ताते खाडी पर मधु के पोट पुनमक रोय खोय लोइना अदगी या मरोइना वर्ल्ड हेल्थ ऑर्गेनाइजेशन की इंस्ट्रक्शन मिनिस्ट्री ऑफ हेल्थ गवर्नमेंट ऑफ इंडिया की इंस्ट्रक्शन मतुंग इन एक्सपर्ट की मतुंग इन है सही 65 की मथक त हेलबा मोइसिदना हेना immune system sondarapana khangde karini khanai medical terminology dilation narorege experts sing matungina sahi humanga helaba miyosingdi hairiwa sayol ani hum siti ani mapan thoktana manungda leibiyo hai adagi amana khoi gi laiba khoi gi tari kuni thoi gi ngasai in haijagi biru tari kuni thoi gi sidi ayu pung taret tagi na numidang pung mapan phaubu sidi kari gumba amata sathok sasin tawdana self curfew सब इम्पोज तौजगदबनी कोइना सिदैदा पुलिस थारगा नोय थोकनो लाउनबगी मथौ तादे अखोई की इसा हिंगनबनी अखोई लेबा प्रजा मयाम हिंगनबनी अखोई प्रजा मयाम हाइरिबा दुगुम भाइरस फत्तबा भाइरस सिदगी मायोक थेंगनबा अखोई की स्टेट सिगी मियाम गी होबा भारत सिगी होबा अदुगा स्टेट मणिपुर गी होबा अमतो होबा फिरे अब अखोई इसाना थोकसरोइदबनी Center amadi state government na malem pumbagi oina chaitheng pirakliba coronavirus COVID-19 gi mayokta paikhatliba thabak thauram sing khara serious oina paikhalhaningi airport miyam tenba kaithelda lengak na kari ahenba cheksen thaurang laukhatpa leirabagi haina opposition ki luchingba ukram ibobina wahang taurakli Babuparada leiba quarter da paumi singa unabamada ukram ibobina hai leibak pumbagi oina mahiloisang business establishment pumba thingzen khibaga loinana mapanda leiba state asigi mioi kaya state asida lakadauri mioi sing asi aikhoina hakchangi asaba yengba khakta natana khara serious oina yengba traveling detail study tauba yamdrabada numit 12 dagi 13 ni fauba quarantine tawduna thamba tangai fadri airport hospital amadi miyam tinba kaithelda lengak na khara hena cheksin thorang lokhal haningi health sector da ningthina mapung fadriba manipur gumba state asida leina asigi case ama heklak pa matamda system kaitha bayaba maong da lakani lenga ki maikai dagi su west bengal gi lengak na coronavirus thingnana ba haiduna apunba budget ki senfam dagi lupa koti chani gi senfam khaktuna thamkiba asigumna senfam khara to khaina khaidoktuna thamhaningi haiki Mapanda any Maharashtra Bombay da leiruba hairo Karnataka da leiruba like tamba any professional leiruba mayam punusi halakpa matamda yamna section na sumna isam samna temperature yengaga ta thadorpa nataba Mapanda international player oina or natraga foreign country da or natraga India da sanaba chaluron hal ore case history se phajana lobiraga karai chalubuno kamdaubono adagi kanana khangni foreign country charoga ai Delhi de halakpani haram basu yai yauram basu yai yauram da basu yai da sigumba mayam singsi aikoi sidadi well equipped tauba natabani amatang hek keno tawhiba hawda in fact tawhiba hawda mathang uncontrollable loiba situation amda lakadra hoina haijari sidi akhoi charge tawjabana chade masi khare hana serious ohaning ba haiba tare India gi oina henkala iba ngasi maktada 180 henigra hai ngasi hapta angi mamang dadi kun kunthra ni fu jara ising isau henkalak padawna henkal iba sidaida aikoi punna hotna minaba ma aikoi site gi su angamba aikoi karino khoina contribute tawba yaba darkar leiba mafam kharena serious ohaningi hauzik lakpa breaking news amada malem sinba thungna lakliba laichat COVID-19 ga mari leinana case ama heklamda masida lakpa matamda quarantine tawnuna ba haiduna school manga quarantine center oina Laukthokraba matungda ngasi extra age Imphal Valley amadi HRD school akoibada laiba miyamna quarantine tawba yaroi haina athingba thamkhre Imphal West district ki tidim lambi da laiba extra age Imphal Valley amadi HRD school sing asigi akoibagi miyamna quarantine tawba yaroi haina school asida lakhiba miyoi sing changhandana thingjinduna thamkhre mafam adugi maira paibi singna extra age school mapandagi so lonsinduna thamkhre
लेंगा ऑर्डर थोखिबा हाइबदि हौजिक मालेम पुंबदा मदि इंडिया संदोरकलिबा कोरोना वायरस कमलेना मणिपुर हारिब लेना असी संदोरक्तनबा क्वारंटाइन ओइना थमनबिदमक्ता इम्फाल वेस्ट की तोंगान स्कूल सिंगदा क्वारंटाइन की एरिया ओइना थमनबा लाउथोखरबा मतुंगदा हौजिक लेरिबा से एक्स्ट्रा एस स्कूल ममांगनी हारिब स्कूल अमदि इम्फाल वैली अमदि HRD की अकोइबदा लेबा मियामना हारिब स्कूल अहुमसिदा क्वारंटाइन थंबा यारोय हाइदुना लंबीदा चंगबा थिंदुना लेरि दुगा अमरोमदा मियामना पाखलिबा इसी हाइबदि लेना असी अदुकी मतिक हाथिबा मरमना अनकपद लेबा मियोसिना संदोरकदा हाइबा अकीबा लेरि अदुगा मरक असिदा ख्वाइदगी चावना थंबे वफमदी लेंगांगना सिगुंबा थौरांग अमा पाखलमदाइदा हारिबा मफम असि अकोइबदा लेबा क्लब अमदि मैना पाबिसिंग मरुओइना मियामगा पाव फंगदबगी अचौ ममी अमा तारि अदुगा हौजिमकी ओइना खोगी एक्स्ट्रा एच अमदि HRD दा खोगी डिपार्टमेंट गी तोंगान बा क्वारंटाइन अमा ओइबगी तौफम थोकवा थबक अमदा तौबु उद्रि अदुबु इम्फाल वैलीदा हाइबदि इम्फाल वैली अकादमी ददि हारिबा डिपार्टमेंट की मिसिंग लाक्तुना क्वारंटाइन थंबगी थबक पाखत पखरदि हौरे हाबि पाउलेरि हारिबा पाउसिंग असिगी मखा ताबा पाउसिंग खोइ पुंग मंगाई पाउलो पिजगे हौजिकि नंदि कैमरा पर्सन कबिगलोना पाउमजरि बाइ खितमिम प्रेमचांद बैक न्यूज इम्फाल मखा ताबा पाउ सुप्रीम कोर्ट ना मिनिस्टर थौनाउजम श्याम कुमार बु असेंबली चंगबा थिंगबा लोनेना मिनिस्टर फम थादोकनबा ऑर्डर अमा थोलकपदा तरामना ओई ऑर्डर असी ममांगदा हाना थोकलंबा याबनी थेंगमल्ले इंडियन जुडिशियल सिस्टम अमदि 10th शेड्यूल अमुखना येंगसिनबा मतम ओइरे हाइना ओपोजिशन लीडर ओक्रम इबोबिना थमलकली नाकल अमरोमदा सुप्रीम कोर्ट की ऑर्डर की वांगमदा मिनिस्टर थौनाउजम श्याम कुमारना तांग कुनगा मापनदा पांगथोक कुनगा तरुकता पांगथोकदौरिबा राज्य सभा की मिखल नमदुना सरुक यारबदी आइन की ओइबा मरी लेनब अथॉरिटीना चैराक अदुमक पिजगनी हाइना ओपोजिशन की लीडर ओक्रम इबोबिना थमलकली इंडिया की जुडिशियल सिस्टम से मसी खरा लेंथी ओइब्रा मरा लेबदो हुम सोइब्रा एनीबॉडी थून टाइम बाउंड मसी एप्रोप्रिएट एक्शन लौद्रगदी याय ना अदु मसीना सुम डिले तौसिना जस्टिस डिलेड जस्टिस डिनाइड हाइबदो अदु अरोइबदा लाइरब मीदी मपुनसिसदा अचुम्बा जस्टिस हाइबदो फंगबा ngamdana ayamba siradra aduna इंडियन जुडिशियल सिस्टम सिजु अमुक रिलुक तौबा आइदि दरका ओइरे हाइना आई खंजै अदु सिटिंग अरेंजमेंट तौरिबसी अखोई 27 सी अदुम ओपोजिशन बेंच दा अदुम अखोई तौबिरिबदुनेबा अदुना ताकपुदी मोय एज ऑफ नाउ कांग्रेस ने ताइने आरटीआई दे हंगे मोय कांग्रेस ने हाइरे हु दसु हाइरे अदा सिदैदा कांग्रेस की कैंडिडेट पीदब तारगदी मखा ताबा कोर्स ऑफ एक्शन दुदी एनी टाइप ऑफ पनिशमेंट सिदी गवर्नमेंट ने पीबा ngamde अखोइना पीबा ngamde लॉ कोर्ट ना अइना तौरबदुना अइना अदुम फंगबा ताबा मतंग स्वाइस ब्रेक अम लौजगे ब्रेक की मतुंगदा जयपुरदा कोविड-19 नाबदगी लायेंगदुना फरुरबा इटालियन मचा अमा लैखिदबदगी इंडियादा कोविड-19 नसियन खिबा मी मंगा सुखिबगी पाव अमदी मणिपुर अमसुंग मालेमगी तोंगान बे पाव सिंग पुदुना लाकजगे इंपैक्ट न्यूज पुमी येंग तादुना लेबियु मयाम बमुखना तराम नोकचरी बुलेटिन असगी मखाताबा पाव मियाम द पिजरी जयपुरदा कोविड-19 नाबदगी लायेंगदुना फरुरबा इटालियन मचा अमा लैखिदबदगी इंडियादा कोविड-19 नसियन खिबा मियोय मंगा सुख्रे मियोय चनी का सुपना तरुक वायरस असी पॉजिटिव ओइरे इंडिया की ओइना महाराष्ट्रदा मियोय यांखैनिथोय वायरस असी पॉजिटिव ओइबका लोइनना लैबाक असिदा कोविड-19 ख्वाइदगी वांगना पॉजिटिव ओइबा स्टेट अमा ओइरी मालेम की ओइना वायरस असिना नहलबा मियोय लाख अनी का लिसिंग निफु तरुक हेन खिबका लोइनना मियोय लिसिंग तरा हेना पुंसी मांगनख्रे वायरस असिना नहलबा मियोय लिसिंग मरफुगा निपालोम लायंग बदगी फबा ngamkhre चाइना की मथंगदा इटली ईरान अमसुंग स्पेन ना मी ख्वाइदगी वायरस असी पॉजिटिव ओइबा अमदी मी सिखिबा लैबाक सिंग ओइरी नोवेल कोरोना वायरस कोविड-19 की मतंगदा मियामना खंगनबा पुमनमक खंगबा यानबगिदमक्ता इंडिया गवर्नमेंट ना व्हाट्सएप चैट बॉक्स अमा हांगदोख्रे नेशनल फार्मास्यूटिकल्स प्राइसिंग अथॉरिटी NPPA ना फोंगदोरकपगी मतुंग इन्ना माइगोव कोरोना हेल्प डेस्क हाइना मिंगथोनबा इंडिया गवर्नमेंट की ऑफिशियल व्हाट्सएप असिगी नंबर 9013151515 अमुका नाइजगे 9013151515 असी सेव तौरगा नोवेल कोरोना वायरस कोविड-19 गा मरी लेनना वाफम सिंह अदु ऑटोमेटेड रेस्पॉन्स फंगनी हाइरी
Novel coronavirus COVID-19 gi laichat asina maram oiraga international commercial passenger flight pumnamak March kungani thoidagi chayol amagi oina India da thingjinkre loinena official statement amagi matung inna masagi chahi homfumanga gi mathakta leiba mioi sing yumda lengdana leinana ba state government na Khanghan Kibasu Laikre Hairi Masida public representative government servants amadi medical professional singdi Yauroi Hairi Loinana Angang Chahi Taragi Makhada Laiba Singsu Yumdagi Mapanda Thokhandana Bakhangalakli Railways amadi civil aviation nasu student patient amadi Divyang category natana concessional traveling pumnamak suspend taunana bakhangan kre loinana emergency natraga essential service singda thabak tauba natraga private sector gi employees sing yum dagi thabak sunana basu atai state singna khangan khreba laire hairi Nirvaya gang rape and murder case ta chenaba mioi marimak ngasi ayuk pung manga makhai taba matamda Delhi gi Tihar jail da thauri yandun hatkre case asida mari leinaba mioi marina makhoi gi sijaba gi cherak adubu yaithoknana ba thangalakhiba wakat adu ngarang numidang athengbada Delhi High Court amadi Supreme Court na dismiss tawkhiba ka loinana mara leiba makhoi mari Mukesh Singh chahi 39 Pawan Gupta chahi 15 Vinay Sharma chahi 13 amadi Akshay Kumar Singh chahi 38 ngasi ayuk Delhi ki Tihar jail da thauri yanduna hatnana ba order thokibani Tihar jail da mioi mari mak amukta da thauri yanduna hatpagi thaudok asi handaki asina ihan hanbani hairi panba yai paramedic student Nirvaya Kumja lisingani ga supna tarani thogi December da South West Delhi da achen babas amada mioi taruk na gang rape chathakibani mioi taruk adugi manungda Ram Singh Kauba mioi amadi Kumja lisingani ga supna tara humdoida jail manungda mathanda suicide tawduna sikhibani Masagi chahi tarani pan ki makhada amana masagi chahi tarani pan ki makhada leibana maram oiraga juvenile oibadagi chahi ohum gi chairak fangkraba matungda thadokhibani Nirvaya gi mama Asha Devi na paumi singda fongdorakpada thenglabasu mahaki machanupi bu achumba wayal fangba ngamba asi apenba fawi case asida mara leiba mioi marimak thauri yandun hatkiba asigi numit asi leibak asigi nupi oibi singi numit ni haina fongdokhi Bolero car amasung Tata Magic ta puduna lakpa yamlaba drug sing Youth Defense Council YDC Langthabalna mai thaduna manghankre thaudog asing arang numidang pung nipan makhai khara helakpada Singjomai Police Station ki manung chanba Langthabal thong ahanbida thokibani hairi Impact News na fangba pauda Langthabal thong ahanbi mapada Bolero amasung Tata Magic amaga thengai na khibani gari ani adu Thengaina ba ubada laikai adugi miyam amasung maira paibi singna changsinduna yenglubada gari aduda win churup amadi yamlaba cup syrup sing yauramba thengnakhibani thaudok adugi paw hek fangbada mafam aduda Singjamai police ka team ama laktuna mayai ka bachinjak sing adu phajanana ba honakhi police na churup amadi cup syrup sing adu phajanana ba honaringai chairakta laikai miyam na YDC mamangda mai thaduna manghanki Aroibada bulletin asig headlines amuk kahna miyam da thamjari COVID-19 dagi lengak asina laukat pa checksin thorang asi busawgat pa oina hayeng dagi khwairamban gi kaithel ahummak chayol ahum shut down tawragan haina kaithel famdi singna lauthokre March kungani thoida ayuk pung 8 dagi numidang pung 8 fauba miyamna yumdagi mapan thoktana na ba Prime Minister lauthokhi ba wafam ngak na chanminasi haina Chief Minister N. Birena miyam da pauzelakli Center amadi state government na malem pumbagi oina chaitheng pirakliba coronavirus ki mayokta paikhalakliba thabak thauram sing asi khara serious oina paikhalhaninge haina okrami bobina phongdorakli
जयपुरदा कोविड-19 ना नाबदगी लायेंगदुना फरुरबा इटालियन मचा अमा लैखिदबदगी इंडियादा कोविड-19 सिहनखिबा मियोय मंगा सुक्रे मियोय चनिगा सुपना तरुक वायरस असी पॉजिटिव ओइरे अमसोंग निर्भया गैंग रेप एंड मर्डर केस सचेनबा मियोय मरी मकनसी अयुक पुंग मंगा मखाई ताबा मतमदा दिल्ली गी तिहार जेलदा थौरी यामदुना हादख्रे